Coordinating Committee on Manipur Integrity Cocomi na Shinduna Pangthokpa Manipur Kanba Khongchat ngase yupung tara TABA ADUWAIDA Imphal gi Thau ground Dagi Lamthakhre Chahi ama helaklaba Manipur gi irang asi hauzik phawa waroisin ama purakpagi lambi leitaba amadi phibam hena sokselakpagi mawong amada leirakpa asida miyam gi oiba apunba phirep ama lominabagi matam oirakle haiba wakhalon asigi makhada pangthokpa miyam gi oiba khongchat asina khumad lampakta lamthungpham oigani Khongchat aduda Kaisamthong Assembly Constituency ge MLA Sapam Nesikant amasung Wangkhai Assembly Constituency ge MLA Thangjam Arun Kumar su sarkyakhi miyam adugi marakta tungan miyelho furup ki miyoi kya ga loinena class 9 gi mathakta leiba mahiroi sing masak naireba miyoi kya film star madi tungan ba laikai gi maira paibi club amadi organization kaya gi miyoi kya na sarkyakhi Khongchat aduda Manipur gi yelho mi muthat naba India gi thausul khudakta lepadabani India ki kangluk furup naiba thawong yaningde narco terrorism maru phuktat lasi mapandagi nandarak liba narco terrorist sing takthokadabani NRC chatnanaba thawrang thuna paikhatlu landlord phawba combing operation tawba yaroi haiba yauna tongan slogan sing lauki